नुपा खरा चंखी इमुंगदा कोइथी थीरी सलिनी अमदी थाजा सलिनी थाजदी मनिंगथोंग हांगदोकलगा लोटली वरगदा तुमिना सलिनी मखोन थोई अदुबु थाजना ममागी मचिन मेली थाजा पाखटपना लोइरे केमता हाइररोइना हाइद्रे तुमिना अदुमक लेइरे नुपा मयामदो थोगलई सर इमुंगदा कनामता लेइते गाड़ी मनुंगदा फमलंबदगी मखादा फन सोंथरई मखोइना लोटना कयाम कुइना लोटकने ngasiगीदी चलस लाओ असुमना सुरेन होय हनख्रे थाजा सलिनी चटखिबा मखोन तारादुना इमुंगदा अमुक चंगलई ममा अदु येंगजदुना ममितगी मपीसु तारगले सीख्रबा मबुंगबु निंसिंगजरी इमा नंगबु ज्ञान तारोगबा अखोय मफम असिदा सुम लेरबदी सोइदना अवाबदा तारगनी इना खुनबना पानबा खुन असिदा अदुबो मखोयगी सुमतम लाखिनी फरे अय हेंगदगी मफम असी योंथोकलगा थादोक्तुना आ इम्फालदा चलगे असुमना थाजा चाक इसिंग थोंगबा लोइदुना मामाबु चाक खरा इनबिरगा तुमननबा चंगख्रे सोमदना थोइबी अइबु मा अमुक्ता उदना चलद्रा मफम असिदगी अइंगोंदा हाइरकपा नुपा कया कयानी अदुबु अइ हन्ना येंगलुदे कनाबुसु महाकपु अइगी थमोइसिना नुंसिरुरिबा असिना करिगे अहिंग अदो तुम्बा यादा यामना वाना नुंसिबा महाकी वखलदा चरांगनदुना तुम्बा यादना लेरी थोइबीना फरे अइ हयेंग तंगा ngairege aduga ai mpham asidagi lapna chalage asumna tapna wakhal khanna khanna tumthaki ahing ado haukre nonga lakle watonda tarangna numit kauba masek mangal nairaba achan mira naidana ngaliba thoglakle mahakna thoglakpa ubada uchek waya amadi miyoiba kaya tumba hogotnare थाजा ममाबु योलिना पुंदुना थमलम्मी मंगोलदा अदुगा हिंगोन योनबा हाइनबा चटली मफम अमदा थाजा असुम लाकली अयुक अदुदा थोइबीना लापतकना थाजा लाकपा उरे पुंगदोन मखोंगदगी ए मचंदी लाकती लाइसे वाव ngasi दावसिदे थाजा मपी सिंथना कप तुना लाकली लंबी अदुदा ममाई अदु नोंथदुना थोइबीना हाय ngaiko थाजा खंगप्रे खंगी थोइबीना आई बुटनतिए मीनिको आइना नोइ ngaijaraise कुइरबनी थाजा केमता हाइदे तारकलिबा मपी अदु सतै थोई अदुगा थैदुना चटके तवे थोइबीना हाइमा ngaikhuomta वामता हंगे नखोइना बुंगदो कैदौरगे ngasiदी यावरक्ट्रदे थाजा मबुंगबु हंगलकपदा खंगहौदे मिटलु पिरांग सिंथरकपा नहाकनानो अगी फमदा हंगलिबादो थोइबीना हे याम काकनो अखोइसे नंगबु लेरगा सिजिनाबा ngamba मीने सुमना बुंगदो नुसिदना हंगबने थाजा महाक्ति खंगना हंगलिबोय निंगदुना खुपाकना साफुकना ममाइदा थाई खंगब्रा अदु उसितबा नखोइ इना खनबना अखोइसे कैसुरेदना खलिसे कहिनो नहागना इबुंग हंगबगी मरमना कहिनो थाजा कन्ना लावी थोइबीना ममाई अदो पाइदुना नोंथदुना लेरी अदुगा सत नोंखलई अइगी मायासिदा कना अमतना खुबांगा थारक्ट्री अदुगा कैसु लेतबा नंगना अइगी मायासिदा नंगा फावब्रा हाइदुना थोइबी नोंमै सतोअगा नम्मी थाजा नोंमै अदु उबदा तासिनदुना किना लेपतुना कपली तौरई थोइबी महाकी मतौ अदु उरगा हेना नुंसिबा पोकली नोंमै अदो थादख्रे थाजा कन्ना चेनकी मफम अदुदगी कपना थोइबीना कैगिनो अइना मंगोदा नुंसिबा पोकलिबा महाक असिबु अइगा करी मरि थोकनै मागी मतौ असिना अइना अमुका हेना नुंसिबा पोकली अदुबु मबुंग अदो हंगबगा खुबांगा थारकलिबना करिगे असुमना खन्ना इमुंग माइके पांगलकले थोइबी थाजा मी लेब्रो हाइदुना कौवी इमुंगदगी थोगलई चाउरेल खुन अदुगी खरा मचिन ओइबा मीनी पैसा पाइबा चाउरेलना इबेमा करी थाजना मामा आई सलिनीगी मचानुपी अतोम्बीनी चाउरेलना हा सलिनीगे कई हाइनिंगे नंगना सिदा लाकबाबो असुकलापना थाजा मामा
ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯗꯣ ꯂꯧꯕꯤꯍꯧꯔꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯜꯂꯦ ꯆꯠꯂꯒꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯥꯎꯔꯦꯜꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯑꯩꯅ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯂꯝꯅꯒ ꯂꯥꯞꯄꯅꯤꯅ ꯅꯃꯥꯗꯤ ꯀꯔꯝ ꯄꯥꯜꯂꯤ ꯅꯕꯨꯡꯗꯤ ꯊꯥꯖ ꯃꯕꯨꯡ ꯃꯃꯥ ꯄꯜꯂꯛꯄꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤ ꯇꯞꯅ ꯀꯞꯂꯛꯏ ꯆꯥꯎꯔꯦꯜꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯀꯞꯄꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ ꯅꯪ ꯃꯥꯃꯗ ꯊꯥꯖ ꯃꯥꯃꯥ ꯑꯩꯒꯤ ꯗꯗꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯥꯎꯔꯦꯜꯅ ꯍꯥ ꯃꯇꯧ ꯀꯔꯝꯅ ꯊꯥꯖ ꯋꯥꯔꯤ ꯂꯤꯔꯤ ꯆꯥꯎꯔꯦꯜꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯗꯤ ꯈꯪꯍꯧꯕ꯭ꯔꯥ ꯊꯥꯖ ꯈꯪꯗꯦ ꯁꯤꯗꯨꯅ ꯇꯥ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯥꯃꯥ ꯆꯥꯎꯔꯦꯜꯅ ꯑꯣ ꯌꯥꯝ ꯐꯕꯅꯤꯗ ꯅꯕꯨꯡꯗꯣ ꯅꯃꯥꯗꯤ ꯏꯃꯥꯗꯤ ꯃꯥꯃꯥ ꯃꯍꯥꯛꯁꯨ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯔꯦ ꯑꯩ ꯇꯝꯐꯝ ꯈꯪꯗ꯭ꯔꯦ ꯆꯥꯎꯔꯦꯜꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ ꯐꯔꯦ ꯌꯨꯝꯐꯝ ꯑꯗꯣ ꯌꯣꯜꯂꯅꯨ ꯃꯥꯃꯥ ꯄꯩꯁꯥ ꯄꯤꯔꯒꯦ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯀꯔꯤꯅꯣ ꯇꯧꯔꯨꯔꯣ ꯊꯥꯖ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯩ ꯈꯔꯗꯤ ꯌꯨꯝꯐꯝꯕꯨ ꯀꯝꯗꯧꯅ ꯌꯣꯟꯅꯤꯡꯒꯅꯤ ꯃꯃꯥꯅ ꯁꯥꯕꯤꯕ ꯑꯗꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯗꯨꯕꯨ ꯍꯣꯏ ꯃꯥꯃꯥ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯄꯩꯁꯥ ꯄꯤꯔꯦ ꯂꯥꯛ 2 ꯊꯥꯖꯅ ꯃꯥꯃꯥ ꯌꯥꯝꯃꯜꯂꯦ ꯁꯤꯗꯤ ꯆꯥꯎꯔꯦꯜꯅ ꯌꯥꯝꯗꯦ ꯍꯌꯦꯡ ꯅꯪꯅ ꯂꯩꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯤꯡꯂꯛꯎꯀꯣ ꯏꯕꯦꯝꯃ ꯊꯥꯖ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯇꯨꯅ ꯂꯩꯖꯔꯤ ꯆꯥꯎꯔꯦꯜꯅ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯨ ꯃꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯤ ꯍꯣꯏ ꯃꯥꯃꯥ ꯈꯨꯔꯨꯝꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯦ ꯊꯥꯖ ꯆꯥꯎꯔꯦꯜꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯁꯨꯛ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯃꯕꯨꯡꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒ ꯃꯃꯥꯅ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯕ ꯆꯥꯎꯔꯦꯜꯅ ꯑꯩꯅ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯛꯎꯀꯣ ꯑꯁꯨꯝꯅ ꯊꯥꯖ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯤ ꯌꯦꯡꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯔꯦ ꯊꯣꯡꯒꯥꯜꯗꯒꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯖ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗꯗꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯆꯦꯟꯁꯤꯜꯂꯤ ꯁꯨꯃꯥꯡꯗꯒꯤ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯃꯥꯕꯨ ꯊꯤꯕ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯃꯥꯡꯒꯣꯜꯗ ꯐꯝꯊꯩ ꯊꯥꯖ ꯃꯈꯨ ꯀꯣꯟꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ ꯊꯥꯖꯅ ꯍꯦ ꯏꯁꯣꯔ ꯅꯪ ꯐꯠꯃꯟꯗꯦ ꯀꯔꯤ ꯂꯤꯂꯥꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯁꯥꯟꯅꯔꯤꯕ ꯏꯕꯨꯡ ꯁꯤꯈꯤꯕꯒꯤ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩ ꯂꯪꯂꯥ ꯂꯪꯖꯤꯜ ꯊꯤꯐꯥꯎ ꯊꯤꯗ꯭ꯔꯤꯉꯩ ꯏꯃꯥ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯕ ꯍꯦ ꯏꯁꯣꯔ ꯅꯪ ꯐꯠꯃꯟꯗꯦ ꯑꯩꯉꯣꯟꯗ ꯑꯣꯠꯄꯁꯦ ꯍꯦꯟꯃꯜꯂꯦ ꯊꯥꯖ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯇꯨꯅ ꯂꯩꯖꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯊꯤꯈꯤꯒꯅꯤ ꯐꯔꯦ ꯑꯩ ꯏꯃꯨꯡ ꯑꯁꯦ ꯊꯥꯗꯣꯛꯂꯒꯦ ꯊꯥꯖ ꯏꯃꯨꯡ ꯑꯗꯣ ꯁꯣ ꯂꯣꯜꯂꯦ ꯍꯤꯡꯒꯣꯜꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯠꯂꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯊꯥꯖ ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯅꯪ ꯂꯥꯏꯕꯨ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃꯅꯤ ꯂꯥꯏꯔꯕꯗ ꯊꯥꯖ ꯅꯣꯛꯇꯨꯅ ꯀꯃꯥꯏꯅ ꯑꯣꯏꯔꯤꯕꯅꯣꯗ ꯄꯨꯟꯁꯤꯕꯅ ꯃꯍꯥꯛꯇꯤ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯦ ꯅꯤꯖꯔꯕ ꯍꯦꯛꯇ ꯄꯤꯕ ꯖꯥꯠꯅꯤ ꯊꯥꯖꯅ ꯄꯩꯁꯥ ꯅꯤꯔꯁꯨ ꯄꯤꯕ꯭ꯔꯣ ꯄꯨꯟꯁꯤꯕꯅ ꯀꯗꯥꯏꯗꯒꯤꯅꯣꯍꯦ ꯑꯗꯨꯗꯤ ꯏꯆꯟ ꯁꯨꯗ꯭ꯔꯗꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯜꯂꯕꯗꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤ ꯊꯥꯖꯅ ꯑꯣ ꯑꯗꯨꯗꯤ ꯗꯥ ꯈꯨꯔꯨꯝꯂꯁꯦ ꯈꯨꯔꯨꯝꯂꯁꯦ ꯊꯃꯣꯏ ꯑꯅꯤ ꯂꯣꯝꯗꯅ ꯈꯨꯔꯨꯝꯃꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯏꯆꯟ ꯍꯣꯏ ꯗꯗꯥ ꯑꯩꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯊꯥꯖꯅ ꯍꯥꯎ ꯗꯗꯥ ꯄꯨꯟꯁꯤꯕꯅ ꯀꯩ ꯕꯣꯔ ꯅꯤꯔꯤꯅꯣ ꯂꯥꯏꯗ ꯊꯥꯖ ꯅꯣꯛꯇꯨꯅ ꯗꯥ ꯑꯩꯒꯤꯗꯤꯅꯦ ꯑꯩꯒꯤ ꯗꯗꯥꯕꯨ ꯃꯤ ꯑꯣꯏꯕ ꯉꯝꯕ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯑꯁꯤ ꯈꯛꯇꯪ ꯈꯣꯏꯔꯝꯖꯩꯌꯦ ꯄꯨꯟꯁꯤꯕꯅ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯏꯆꯟ ꯅꯪꯒꯤ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯒ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯊꯥꯖ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯊꯥꯖ ꯂꯥꯏꯁꯪ ꯑꯗꯣ ꯌꯦꯡꯗꯨꯅ ꯃꯈꯨ ꯈꯨꯗꯛ ꯀꯨꯟꯊꯩ ꯑꯗꯨꯒ ꯍꯦ ꯏꯁꯣꯔ ꯅꯪ ꯆꯥꯟꯕꯤꯍꯩꯗꯦ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯀꯔꯤꯒꯤꯅꯣ ꯏꯐꯝꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯍꯥꯛ ꯀꯥꯏꯅꯕ ꯃꯩꯆꯥꯛ ꯈꯪꯂꯤꯉꯩ ꯑꯃꯨꯛꯅ ꯏꯃꯥ ꯏꯁꯣꯔ ꯅꯪ ꯐꯠꯃꯟꯗꯦ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯦ ꯍꯥꯏꯕꯗꯣ ꯊꯥꯖꯗꯦ ꯅꯪꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯈꯟꯕ ꯃꯥꯜꯂꯦ
ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯦ꯫ ꯊꯥꯖ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯑꯗꯨ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯏ ꯊꯥꯖ꯫ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯆꯒꯦꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯌꯨꯝ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯊꯥꯖ ꯏꯝꯐꯥꯜꯗ ꯌꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯃꯅ ꯚꯥꯏ ꯑꯥꯗ ꯂꯥꯛꯏꯕ ꯑꯁꯤꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯅꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯕꯖꯥꯔ ꯇꯥꯔꯛꯑꯕꯅꯤ꯫ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯅ ꯍꯣꯏꯅꯦ ꯌꯥꯝ ꯐꯖꯩꯅꯦ ꯃꯁꯛꯁꯦ ꯅꯩꯁꯜꯂꯦꯃꯤ ꯂꯛꯅꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯖ ꯃꯍꯥꯛꯇꯤ ꯄꯨꯔꯥ ꯑꯉꯛꯄꯅꯤ꯫ ꯕꯖꯥꯔꯒꯤ ꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯁꯥꯅ ꯂꯥꯛꯏꯕ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯈꯣꯡꯅ ꯄꯨꯕ ꯃꯐꯝꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯠꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯣꯝꯇ ꯁꯣꯝꯗ ꯑꯝꯇ꯫ ꯊꯥꯖꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯀꯔꯤ? ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯃꯤ ꯈꯨꯗꯩꯅ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯀꯩ ꯂꯝꯗ ꯆꯠꯄꯤꯕꯅꯣ? ꯊꯥꯖ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧꯒꯦ ꯍꯥꯏꯕꯤꯌꯣ꯫ ꯊꯥꯖꯅ ꯂꯩꯐꯝꯒ ꯂꯩꯒꯗ꯭ꯔꯣ ꯁ꯭ꯋꯥꯏꯁꯤꯕꯣ? ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯏ ꯑꯗꯨꯒ ꯀꯩꯒꯤ ꯂꯩꯇꯅꯤ ꯂꯩ ꯅꯪꯕꯨ ꯄꯩꯁꯥꯒ ꯄꯥꯏꯖꯔꯛꯑꯕꯣ ꯂꯩꯅꯅꯕ? ꯊꯥꯖ ꯏꯄꯪ ꯄꯪꯅ ꯈꯔ ꯄꯥꯏꯔꯛꯑꯦ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯚꯥꯏ ꯁꯦꯝꯕ ꯊꯣꯛꯀꯅꯤ ꯁꯤꯗꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯅꯤꯡꯅ ꯊꯛ ꯊꯤꯜꯂꯤ꯫ ꯀꯥꯏꯗꯩꯅꯣ ꯅꯪꯗꯤ? ꯊꯥꯖꯅ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯦ꯫ ꯅꯨꯄꯥ ꯑꯗꯨ ꯊꯥꯖꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯒꯦꯗꯤ ꯈꯟꯖꯩ ꯑꯗꯨꯒ ꯕꯔꯥꯗ ꯂꯩꯔꯣ ꯑꯗꯨꯗꯤ ꯀꯣ꯫ ꯊꯥꯖꯅ ꯍꯣꯏ ꯌꯥꯏꯌꯦ꯫ ꯃꯁꯥ ꯑꯗꯣ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯀꯩꯝꯇꯁꯨ ꯈꯪꯗꯕꯅꯤꯅ꯫ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁꯣꯝꯗ꯫ ꯅꯥꯀꯟꯗꯒꯤ ꯈꯪꯍꯧꯗꯅ ꯊꯥꯖꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒ ꯑꯗꯣ ꯂꯥꯛꯈꯤ꯫ ꯊꯥꯖ ꯕꯦꯒ ꯂꯥꯛꯈ꯭ꯔꯦ ꯂꯥꯎꯔꯤ ꯀꯞꯅ ꯀꯞꯅ꯫ ꯅꯨꯄꯥ ꯑꯃꯅ ꯍꯩ ꯇꯥꯅꯧ ꯑꯁꯤ ꯇꯥꯅꯧ ꯚꯥꯏ꯫ ꯅꯨꯄꯥ ꯑꯃꯗꯣ ꯇꯥꯅꯔꯤ ꯄꯨꯔꯥ ꯐꯤꯂꯝꯁꯤ ꯃꯉꯥꯏ꯫ ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯖꯤꯟꯅ ꯇꯥꯅꯔꯤ ꯕꯦꯒ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯣ꯫ ꯊꯥꯖꯗꯤ ꯀꯞꯇꯨꯅ ꯐꯝꯊꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯥ ꯑꯗꯣ ꯀꯣꯏꯇꯥꯟ ꯇꯥꯅꯔꯤ꯫ ꯕꯦꯒ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯂꯨꯈꯝꯗ ꯊꯥꯈꯤ꯫ ꯂꯣꯡꯅ ꯇꯥꯈꯤ ꯕꯦꯒ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯗꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯗꯠꯂꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ꯫ ꯅꯨꯄꯥ ꯑꯃꯅ ꯚꯥꯏ ꯌꯥꯔꯦ ꯈꯔ ꯐꯨꯔꯗꯤ ꯑꯃꯨꯛ ꯁꯤꯗꯣꯛꯈꯤꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯒ ꯍꯤꯡꯒꯦ ꯈꯜꯂꯕꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯩ꯫ ꯈꯪꯀꯥꯎ ꯀꯥꯎꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯜꯂꯒ ꯇꯥꯈꯤ꯫ ꯃꯃꯥꯏ ꯑꯗꯣ ꯑꯃꯨꯛ ꯐꯤ ꯑꯗꯨꯅ ꯀꯨꯞꯁꯤꯜꯂꯤ ꯑꯗꯨꯒ ꯆꯠꯁꯤ ꯂꯥꯛꯑꯣ ꯚꯥꯏ꯫ ꯚꯥꯏ ꯅꯪꯁꯦ ꯄꯨꯔꯥ ꯍꯦꯔꯣꯅꯤ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯥꯏ ꯕꯦꯒꯁꯤꯕꯨ ꯀꯩꯀꯩ ꯌꯥꯎꯕꯖꯥꯠꯅꯣ? ꯐꯥꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁꯥꯅꯤꯅꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯚꯥꯏ ꯄꯥꯏꯔꯨꯅꯨ ꯃꯤꯒꯤ ꯕꯦꯒ ꯑꯗꯣ ꯐꯥꯛꯎꯅꯨ꯫ ꯑꯁ ꯚꯥꯏ ꯌꯥꯝꯃꯤꯍꯦ ꯁꯤ ꯄꯥꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯗ꯭ꯔꯁꯨ ꯌꯥꯔꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯔꯦ ꯅꯪ ꯄꯥꯏꯔꯅꯨ ꯇꯥꯞ ꯂꯧꯏ꯫ ꯑꯁ ꯅꯪꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯊꯥꯖ ꯑꯗꯨꯝ ꯍꯧꯒꯠꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯕꯦꯒ ꯑꯗꯣ ꯄꯤꯔꯛꯏ ꯁꯦ ꯅꯪꯒꯤ ꯕꯦꯒ꯫ ꯊꯥꯖ ꯀꯞꯂꯝꯕꯗꯒꯤ ꯁꯠ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯈꯠꯂꯒ ꯂꯧꯏ ꯑꯗꯨꯒ ꯕꯦꯒꯇꯨ ꯐꯥꯛꯏ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯩ꯫ ꯊꯥꯖꯅ ꯗꯦꯗꯥ ꯍꯣꯏꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯀꯥ ꯕꯔꯥꯗꯣ ꯄꯤꯔꯒꯦ꯫ ꯊꯥꯖꯅ ꯍꯣꯏ꯫ ꯑꯁꯨꯝꯅ ꯍꯣꯁꯇꯦꯜ ꯑꯃ ꯂꯧꯕꯤꯔꯦ ꯅꯨꯄꯥ ꯑꯗꯨꯅ꯫ ꯊꯥꯖꯗ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯌꯨꯍꯦꯟ꯫ ꯊꯥꯖꯅ ꯑꯗꯣꯗ ꯅꯪꯒꯤ ꯃꯃꯥꯏ ꯑꯗꯣ ꯂꯧꯊꯣꯛꯄ ꯀꯩꯗꯧꯒꯦ? ꯌꯨꯍꯦꯟꯕꯅ ꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯊꯥꯖꯅ ꯑꯣ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯅꯪ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯇꯝꯂꯤꯕ꯭ꯔꯥ? ꯇꯝꯂꯤꯌꯦꯗ ꯑꯗꯣ ꯇꯣꯛꯑꯒ ꯂꯥꯛꯑꯦ꯫ ꯇꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯇꯝꯒꯦꯗ ꯍꯥꯏꯅꯕꯤꯒꯦꯔꯥ? ꯌꯨꯍꯦꯟꯕꯅ ꯍꯣꯏ ꯍꯥꯏꯅꯕꯤꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯀꯣ ꯀꯤꯆꯟ ꯅꯨꯡꯁꯨ ꯂꯣꯏ ꯂꯩꯔꯕꯅꯤ꯫ ꯊꯥꯖꯅ ꯍꯣꯏ ꯗꯗꯥ꯫ ꯅꯨꯄꯥ ꯑꯃꯅ ꯃꯃꯤꯠ ꯐꯩꯅ ꯐꯩꯅ ꯌꯦꯡꯉꯤ ꯊꯥꯖꯗ꯫ ꯑꯁꯨꯝꯅ ꯌꯨꯍꯦꯟ ꯍꯣꯏ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯖꯩ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯏꯝꯐꯥꯜꯁꯦ ꯑꯩꯗꯤ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯀꯞꯆꯔꯤ ꯊꯥꯖ ꯄꯦꯟꯅ꯫ ꯗꯗꯥ ꯏꯃꯥ
ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯀꯥꯇꯤ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯣ ꯆꯕꯠ ꯆꯕꯠ ꯆꯞꯊꯠꯂꯤ ꯂꯣꯏꯅ ꯀꯞꯅ ꯀꯞꯅ꯫ ꯊꯥꯖꯅ "ꯅꯍꯥꯛ ꯆꯠꯈ꯭ꯔꯣ, ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯌꯥꯝꯅ ꯋꯥꯠꯂꯤ"꯫ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯃꯁꯝ ꯃꯅꯥ ꯏꯇꯦꯟ ꯇꯦꯜꯂꯦ, ꯍꯦꯛ ꯎꯕꯗ ꯅꯨꯄꯥ ꯃꯥꯜꯂꯦ꯫ ꯊꯥꯖ ꯀꯞꯇꯨꯅ ꯃꯄꯤ ꯁꯤꯟꯊꯅ ꯌꯦꯡꯖꯔꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯥꯒꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯀꯥ ꯑꯗꯨꯗ ꯐꯝꯂꯤ ꯃꯥꯒꯤ꯫ ꯊꯥꯖ ꯐꯣꯇꯣ ꯑꯦꯜꯕꯝ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯖꯔꯤ ꯃꯃꯥ, ꯃꯥ ꯑꯃꯗꯤ ꯃꯕꯨꯡꯒꯤ꯫ ꯃꯃꯥꯏꯗ ꯅꯥꯜꯂꯤ ꯐꯣꯇꯣ ꯑꯗꯨꯒꯤ꯫ ꯑꯗꯨꯒ "ꯏꯃꯥ, ꯗꯥꯗꯥ, ꯄꯨꯟꯁꯤꯁꯦ ꯉꯛꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯔ ꯅꯨꯡꯉꯥꯏꯍꯩꯔꯤꯕ ꯕꯔꯃꯥꯃꯛꯅ ꯄꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯍꯥꯏꯕꯗꯣ? ꯑꯩ, ꯗꯥꯗꯥ ꯑꯃꯗꯤ ꯏꯃꯥ, ꯅꯈꯣꯏ ꯎꯗꯕꯁꯦ ꯂꯩꯕ ꯉꯝꯗꯤꯌꯦ꯫ ꯅꯈꯣꯏ ꯅꯆꯥꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ?" ꯊꯥꯖ ꯀꯥ ꯑꯗꯨꯗ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩꯖꯔꯤ ꯃꯈꯣꯟ ꯊꯣꯛꯇ ꯃꯊꯃꯣꯏꯗ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯁꯦꯡꯗꯣꯛꯂꯤ꯫ ꯊꯥꯖ ꯄꯨꯡꯂꯪ ꯂꯪꯂꯦ ꯁꯨꯃꯥꯡ ꯊꯦꯂꯣꯡ꯫ ꯖꯣꯏꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯪꯒꯣꯜ ꯁꯨꯃꯥꯡ ꯎꯕꯗ꯫ "ꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯂꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ?" ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯊꯥꯖ꯫ ꯖꯣꯏ "ꯑꯦ, ꯀꯩꯅꯣ ꯁꯤꯗꯤ? ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯊꯝꯕꯅꯤ, ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯨꯝꯊꯔꯛꯏꯕ ꯑꯁꯤꯅ? ꯑꯦ, ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ"꯫ ꯊꯥꯖ ꯆꯞ ꯂꯦꯞꯄꯤ꯫ "ꯀꯔꯤ ꯄꯥꯕꯨꯡ?" ꯖꯣꯏ "ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯝꯈꯤꯕꯅꯤ, ꯅꯨꯄꯥ ꯅꯪ ꯑꯣꯏꯅ ꯀꯨꯝꯊꯔꯛꯏꯕꯁꯤꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯁꯤꯅ?" ꯊꯥꯖꯅ "ꯄꯥꯕꯨꯡ, ꯑꯩꯅꯦ, ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯅꯦ"꯫ ꯖꯣꯏ ꯉꯥꯏꯍꯥꯛ ꯆꯃꯝꯅꯩ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨꯗꯨꯗ ꯈꯪꯂꯛꯏ꯫ "ꯏꯕꯦꯝꯃ, ꯅꯪ ꯑꯣꯏꯔꯦ? ꯄꯨꯔꯥ ꯅꯨꯄꯥ ꯃꯥꯜꯂꯦꯅꯦ ꯅꯪꯗꯤ"꯫ ꯊꯥꯖ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯖꯩ꯫ ꯖꯣꯏꯅ "ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯗꯤ, ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯁꯤꯅ ꯅꯪꯅ ꯁꯦꯡꯂꯤꯔꯣ?" ꯊꯥꯖꯅ "ꯃꯥꯅꯦ ꯄꯥꯕꯨꯡ, ꯑꯩꯅ ꯁꯦꯡꯖꯕꯅꯦ, ꯌꯥꯝ ꯃꯣꯠꯂꯦꯅ, ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ?" ꯖꯣꯏꯅ "ꯀꯔꯤꯝꯇ ꯂꯩꯇꯦ, ꯁꯤꯁꯨ ꯅꯪꯒꯤ ꯏꯃꯨꯡꯒꯨꯝꯕꯅꯤ꯫ ꯍꯥꯟꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯃꯅꯥꯗ ꯐꯣꯟ ꯑꯃꯃꯝꯒ ꯂꯣꯏꯅ ꯂꯩꯅꯦ꯫ ꯏꯕꯦꯝꯃ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯒ, ꯑꯗꯣ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯍꯥꯏꯕ?" ꯊꯥꯖꯅ "ꯊꯥꯖ ꯍꯥꯏꯕꯅꯦ ꯄꯥꯕꯨꯡ"꯫ ꯖꯣꯏꯅ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯅꯨꯡꯁꯤꯔꯤꯕ, ꯊꯕꯛꯅ ꯐꯔꯤꯕ, ꯊꯕꯛꯇ ꯆꯪꯈꯣꯜꯂꯤꯕ, ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯅꯪꯁꯦ꯫ ꯊꯥꯖꯅ "ꯄꯥꯕꯨꯡꯅ ꯄꯨꯡꯍꯥꯏ ꯍꯦꯛ ꯍꯥꯏꯕꯤꯔꯦ"꯫ ꯖꯣꯏ "ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯃꯌꯦꯛꯅꯤꯅꯦ"꯫ ꯊꯥꯖꯅ "ꯑꯗꯣ ꯄꯥꯕꯨꯡ, ꯑꯩ ꯑꯃꯨꯛꯇ ꯏꯔꯨꯖꯔꯨꯈꯤꯒꯦ"꯫ ꯖꯣꯏꯅ "ꯆꯠꯂꯣ ꯆꯠꯂꯣ"꯫ ꯑꯁꯨꯝꯅ ꯊꯥꯖ ꯆꯪꯈꯤ꯫ ꯖꯣꯏ ꯃꯆꯤꯟꯗ ꯁꯣꯟꯖꯍꯧꯏ꯫ "ꯍꯥꯟꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯋꯥ ꯉꯥꯡꯕꯅ ꯅꯨꯡꯁꯤꯔꯤꯕ, ꯊꯕꯛꯅ ꯐꯔꯤꯕ, ꯅꯣꯡꯉꯥꯟꯕꯒ ꯏꯔꯨꯖꯔꯨꯈꯤꯒꯦ ꯍꯥꯏꯅꯦ꯫ ꯍꯥꯟꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯇꯤꯜꯂꯥꯏꯈꯣꯝꯕꯤꯒ ꯆꯨꯔꯝꯒꯅꯤ ꯏꯔꯨꯖꯕ ꯄꯟꯕꯗ"꯫ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯈꯤ ꯏꯃꯨꯡꯗ꯫ ꯊꯥꯖ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯣꯡ ꯊꯤꯜꯂꯛꯏ ꯊꯥꯖꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ꯫ ꯊꯥꯖ ꯐꯃꯨꯡꯗ ꯁꯝꯆꯦꯠ ꯍꯥꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯃꯣꯏ ꯏꯝꯐꯥꯜ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯁꯣꯔꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯤ꯫ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯊꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯏ꯫ ꯌꯨꯍꯦꯟꯕꯅ "ꯀꯅꯥꯅꯣ ꯁꯤꯅ?" ꯊꯥꯖ ꯊꯥꯡ ꯑꯗꯨ ꯗꯛ ꯊꯥꯗꯩ꯫ ꯌꯨꯍꯦꯟꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ "ꯗꯥ, ꯆꯪꯉꯛꯑꯣ"꯫ ꯌꯨꯍꯦꯟꯕ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯖꯩ꯫ ꯊꯥꯖꯗ ꯃꯁꯤꯕꯨ ꯉꯔꯥꯡꯒꯤꯗꯨꯔꯣ ꯈꯟꯖꯩ꯫ ꯊꯥꯖꯅ "ꯗꯥ, ꯀꯩꯗꯧꯔꯒꯦ?" ꯌꯨꯍꯦꯟꯕꯅ "ꯅꯪ ꯊꯥꯖ"꯫ ꯊꯥꯖꯅ ꯌꯨꯍꯦꯟꯕꯅ "ꯑꯩꯅ ꯁꯤꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯄꯥꯝꯗꯦ, ꯅꯪꯒꯤ ꯍꯥꯏꯒꯗꯧꯕ ꯂꯣꯏꯅ ꯍꯥꯏꯍꯧꯔꯣ, ꯑꯩ ꯇꯧꯕꯤꯔꯒꯦ, ꯈꯔ ꯂꯩꯔꯗꯤ ꯗꯥ ꯆꯠꯈ꯭ꯔꯅꯤ ꯊꯕꯛ ꯑꯃꯒꯤ"꯫ ꯊꯥꯖꯅ "ꯗꯥ, ꯅꯪꯒꯤ ꯃꯁꯛꯇꯣ ꯂꯧꯊꯣꯛꯑꯣ, ꯁꯛ ꯈꯪꯒꯦ"꯫ ꯏꯄꯪ ꯄꯪꯅ ꯍꯥꯏꯖꯩ꯫ ꯌꯨꯍꯦꯟꯕꯅ "ꯌꯥꯗꯕ ꯑꯃ ꯌꯥꯎ ꯇꯧꯔꯤꯅꯦ, ꯑꯗꯣ ꯅꯪꯒꯤꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯗꯅꯣ ꯆꯟꯗꯣꯏꯁꯦ ꯃꯤꯡ?" ꯊꯥꯖꯅ "ꯗꯥ, ꯀ꯭ꯂꯥꯁ 10ꯗ ꯆꯟꯕꯤꯌꯣ"꯫ ꯌꯨꯍꯦꯟꯕꯅ "ꯑꯗꯨꯗꯤ ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤꯅ"꯫ ꯊꯥꯖꯅ "ꯃꯥꯅꯦ ꯗꯥ, ꯑꯩꯗꯤ ꯌꯥꯝ ꯑꯉꯥꯡꯅꯦ"꯫ ꯌꯨꯍꯦꯟꯕꯅ "ꯑꯉꯥꯡ ꯅꯪꯅ ꯅꯊꯟꯗ ꯁꯤꯗ ꯀꯃꯥꯏ ꯂꯥꯛꯏꯕ?" "ꯂꯥꯛꯏꯅꯦ ꯗꯥ"꯫
Noidi kana leiri. Thaza yumgi mi hanglakpada mapi sintherai. Yuhen ukini haiduna amuksu taithokjai. Da amta leitre. Yuhen bana. Oh, sorry. Thazana yaidada khangdababu. Yuhen bana. Fare adudi ai nangi chana thanganaba adum purake. Ichal sidi kaisu khanganuda. Thaza mabungbu ningsinglai. Khamba ngamda mitlu pirang sintherai. Yuhen bana. He kaplabra angau bisidi kapkunuse. Pipamui. Yuhen ba taithok piri. Luraba misna anidagi sintharakliba mitlu pirang ado. Thaza da nangdi kana leire nathandara. Yuhen bana. Nateda icha leire khoide. Nok tuna hairei. Thazana da adudi dana sida lakpada inamana khangladi nungairuye lakano. Yuhen bana lakhaningdabrane. Thazana lakhaningida aduda inamana saudawdo. Yuhen ba kaisu khalunuda ado hayeng ming janbiramlake ko nangi. Hoida ado dawa amataga hayune. Dada sum haibasu aitani aduna da Yuhen bana hayune nangna haidawba wado. Da auto amta leibigera ai pisa puthoke. Yuhen ba mamit chapu muk laukai lauthoktuna yengli Thazada aduga hairei nangdi kaidawdoiba. Thazana aisu imungda sum leibase talle. Sida sum ithanda aduna auto thauge tawnida. Hera napsadaba. Icha nang nangangba wazima mina taraga nokadaba. Da ay nupa mali sidi kaisu tawroiba thauge bai. Nabung ay ama leiringaita icha na kariki auto thawadoribano. Da yani base leibiyo ba. Giri tai Yuhen ba hoi leibirage. Thazana ado dadi kaidawrino bazarda. Yuhen bana apang ba thabak subanida. Thazana yam waramni adoda aiwa amataga haige yagadra. Yuhen bana kaino hayudana aingondabu ichan. Thazana se paisa se sinadagi achat akom sizinau lupa lak anine auto ama leiraga arembaduna dagi sizinau. Yuhen bana kaidawbagi aina sizinagane ichan aigi sumayam leida aina leibini auto su ichangi. Thazana da nangse aigidi isorga chap manare asuma tawrakani punsida thazade. Ngasidi aigi ipungkum laba ama halakle. Yuhen bana aina kapkanu hairaga. Hoi kaplaroi. Mapi taithokjai Thaza asumna Yuhen chatkre. Numidang wairamgi matamni. Mathaktagi kumtharai makhada Thaza. Yengadaba amada yengduna leiri ngakna. Thaza makhada chentherai. Kanakino sidia. Joy garido sengdokli nanginine. Thazana aigi aha babong kana leibirino. Joy na nangida Yuhena nanginine leibiramli bane. Thazana aduga dadadi kai chatkraba. Joy na nangida dadi thabak ama chinba masagi mathau masak khangba mine. Thabak athuba ama lei haina chatkre. Thazana ado babong mase kadaidagino. Aisu khangde mi phanayam yame mana ai sida thambiramli base Thaza. Thaza karisu mari thongadaba masak phau udriba mahakna tawbiriba adu ubada mapunga ngai sintharakli bilu pirangsu. Joyna nangbu thauba haigatrane. Thaza gyan khangta tarai babong haitrasu hekta kakhatlaga thauradabani. Joyna ichadi pura pakhang machani haiba yai ipana thagatlibani ne thabakta chilhau thidana nupi auto thauge hairibase. Thazana babong imungda sum leibase talena tawbane. Hoi se babong thauba tambirage. Hoi babong asumna auto adu thaudokduna gari du thauba tambiri Joyna Thazabu. Thaza gari thauba haire. Numit kharanigi matungni numidang ama Thaza kada isai ngangduna leiri masam adusu yengjari. As samgase amata yaudrene. Hoida wai chele sina pharaba potne. Thong thilai. Thazana numidang asida kana laiba sina yum asida kana thazilaiba jano. Tapna thoktuna thong ado hangi. Laiza
Hello bai, ai Liza, sida layradoine. Thazana, nupiduda ngakna yengzari. Aduga, hoi. Lizana, sigi room sida layona, babung na hirakpa. Aduda ay layba changakpani. Thazana, hainarabo. Lizana, hainare. Oo, adudi chango. Liza, hoi. Asumna numit adudagi makhoi ani layminare. Matam kharagi matungni Liza ngasidi ay school chatpa hawrani. Thaza school palakpada mapukning nungsizay. Liza na kaidawrage bai amuka piro. Kapteda. Ho waruran wo nang nakhaliba do ay khange se nangi mingchanbagi card ay gapunna. Thaza siti kataydagi ya. Liza na hairei ho nang nangarang auto chenba chakringay do nupa masak phajaba ama laame. Mana piyona pirambane. Thazana, ha. Pairi mingchanbagi che ado harauna konsinjay ihaurakli mitludagi pirangsu lepalaytana. Lizana, nupa ado kanano yam pharamgadawa malibo masaksu kuphajama. Thazana, ming hairamdro haisa. Lizana, kari magi mingdubu. Oh, yuhen haibane magi mingdo. Thazana, da yuhen oire. Lizana, kaidawra. Ado nangi nabung oiradi engonda piro bai. Chalo he, mi macha lairabane khitkhalanu. Lizana, khachade he. Ado yam pharamdawa male adu nupadudi. Thazana, yam phabani bai. Phare ado chaksana naba tawrurase. Hoi bai, chaksarurase. Asumna chak ising saba loreduna makhoi ani phamli. Liza school dress loisinduna samset hali. Bai school chalasidana. Thazana, bai aidi no Imphal se kamdawo no khangdebo kamai tawge. Kem khalono he ai leisidi nangidamakta ado chasilao. Thazana, ngasidi yararoi bai mi reserve yam laye kaithelgi ngasidi chatlaroige hayeng chatlaseba. Lizana amuk hairei. Migi yam khalakpagi mawongni ne. Phare adudi ai chalukhige ko phajana leiramu ko. Hoi, chaluro. Namitna joinu ko. Liza khajaida si thazagi aigi sainung sibi leire yum pandrasu yare. Makhoi ani nokminai aduga chatkre Liza. Thaza kada phamduna leiri kapsu kapli. Dayu hand nangbu kanano. Aibu asukno tawbiba khanbiba nangbu aigi kanano. Ifamda phongkhiroitra. Ima dada nakhoibu aibu nungsidraba nachai thanda hundoklamliba sibu karigino ai ithanda leiba yam waye kaptuna leiri joina ibema Thaza kai lege nangbo. Thaza kaplambadagi mathakta leye pabung haina khummi. Joina sida mukta kumthara une. Thazana, hoi pabung hostel nupi kharana ngangnari murum aikoi yumbu kase masi nupa sabisina pura sumkhraba kaino taurisiba. Nupi amana amuk hairei. Hoine malakpadagi sumkhraba male yumbugi sampati mayamse mungi khalibra khangde. Atopa nupi amana amuk hairei. Munbaga yapote aina mundoine masanupa amalay haibane yumbugi aidi hektalay dauni mangonda. Atopa nupi amana pharene adudi yingnaba tare aikhoiga maga. Thazana, baba kai haige. Joina onthonga nungsikre ichana pabung kaubase. Mathakta kakhalo aduga room ama leiramgani adudo amukta sengdo nang dada lakani ngasidi. Thazana, dada haibadi nabung haiba tare larik tamduna leibani mapalamda aigi ichanupa mathan pokpa adu ngasi tholakani hairi. Thaza harauna, hoi pabung ai loisiluke. Mabung ama lakcherani haibada yamna harauri. Thaza joina kayada nungsikraba angangno yengo icham chami wangang nungsi thabak phai awatpa amata leite mangonda. Thaza ka aduma pa yaure changge tawbada phone ama lai. Thazana, aidi laijegi phone se aina dum pai hauraba male kana ori tano sina. Thazana, hello haina khummi. Lizana, aine bai ai phone ta haurena imanabidagi phone lauraga tawra ine. Thazana, ho pakhaluranu wo aina paire nakokto class to inthi jana yaw adu sarukpoti.
ꯂꯥꯏꯖꯅ, ꯍꯣ ꯌꯥꯎꯖꯔꯒꯦ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯇꯣꯝꯕꯣꯏ. ꯊꯥꯖꯅ, ꯇꯣꯝꯕꯣꯏ ꯀꯥꯅ, ꯅꯪꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯍꯦ. ꯂꯥꯏꯖꯅ, ꯍꯣ ꯑꯣꯖꯥ ꯂꯥꯛꯑꯦ ꯀ꯭ꯂꯥꯁ ꯆꯪꯂꯒꯦꯀꯣ. ꯊꯥꯖꯅ, ꯍꯣꯏ ꯃꯥꯏ ꯂꯚ ꯌꯨ ꯗꯤꯌꯔ. ꯂꯥꯏꯖꯁꯨ, ꯂꯚ ꯌꯨ ꯇꯨ. ꯐꯣꯟ ꯊꯝꯈ꯭ꯔꯦ ꯂꯥꯏꯖ. ꯊꯥꯖ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ. ꯑꯗꯨꯕꯨ ꯀꯥ ꯑꯗꯨ ꯆꯪꯂꯛꯄꯗꯗꯤ ꯑꯉꯛꯄꯒꯤ ꯁꯛꯇꯝꯅꯤ ꯀꯥ ꯑꯗꯣ. ꯌꯦꯡꯒꯗꯕ ꯑꯃꯗ ꯃꯤꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯊꯥꯖ ꯈꯥꯝꯕ ꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯤ. ꯄꯤꯔꯥꯡ ꯑꯗꯣ ꯇꯞ ꯇꯥꯔꯤ. ꯃꯆꯤꯟꯗ ꯁꯣꯟꯖꯩ, ꯗꯗꯥ. ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ ꯊꯥꯖꯗꯤ. ꯃꯕꯨꯡ ꯅꯤꯡꯈꯟꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯥꯜꯂꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨꯗ.